lamdam asida thokliba thodo wathok asigi achumba wail fangnaba mari leinabasingna court satuna wakatpa ngasidi yamnamak mathau tare haina senior advocate Khaidem manina fongdokre wafam asi singjama yumnam leikai de leiba mahaki mayumda ngasi pangthokiba pawgi mifam amada mahakna fongdokibani pawgi mifam aduda mahakna hai lamdam asida thokliba irang asi chahi ahum helaklei starasigi hauzik oiriba law and order gi phibam asi ka hena phattaba ma oire lamdam asida tangdu leitaba purake hairabadi lengak ningthina chalaiba amadi rule of law ningthina leihanba changi irang asigi warishin amang asi fawba lengak asina purakpa ngamdriba asi law and order ningthina ngak senba ngamdaba sina achoba maram ama oiri phibam asida law na yadaba mongda kulai paiduna micham miyamda landariba myoising lakshinaba pak sana combing operation tawduna akanba military crackdown chathaba tangai fade ngasi di status sida terrorist singna terrorism gi thawong ama chatharakpagi phibam ama laklabanina terrorist singa se lakshinaba india lengakna ahenba force sing sizinaduna akanba action lokhatfam thoi haina mahangna phongdokhi mahangna makatana hai thokliba thawdo wathok singa sigi matangda miyamna tongan ba makhalgi khongjang kaya changsillabasu lengakna tadrabanina mari leinaba singna thawdok singa sigi matangda achumba wayal fangnaba court satuna wakatpiyu phibam asida judiciary system gi mateng lobiyu Amaramda Phazin Kiba Micham Singhe Thodok Yauna Tongan ba Thodok Singhe Matangda High Court of Manipur Nasu Somoto case Laukat Haningi Haina Mahangna Makata ki Shanti di karamna purakani. How to bring peace. Haiba sida yumpham oiraga aina haning mase Shanti purake harabdi phajana sason tawbam chang. Sason ning thi jana tawraba chap chaba rule of law ngak na chatlaba adoidi Shanti se irai laina purakani. Adoidi law and order du ngak nanaba aduga seran toran ba ain kaiba thabuk tawriba act of terrorism tawriba afiamuk musatpada kali thingbada kali act of terrorism do mutat kaharadi kari tawgani illegal activities tawriba singadu mutat kaharabadi thingge harabadi control tawge harabadi lakshin ge harabadi kari tawbada kali massive combing operation crack down military or police crack down by the authorities of the government of Manipur